Ahan pada yang nomor web update kerekang leipak ya pun berkolau di gila kucerake ngarang yang bok pita kuki ani laklam le security personnel sing natheng na badagi makoi gi imung manung da sinnakhre hairi makoi ani adu di Mr. Lanmilun sahi nipu ka manga lehangjon village amasung Mr. Sisem sahi ye nipu ka manga sangran village da gini hairi aduga mathangi update asisu yamna maru web update khara thamsege Burmagi Mogok city da lalhoba singna leiba mafam da military junta na bom thatakre lalhoba tarani thoigi ga monks ani ga sikre aduga asok apan kaya su yaukre haina kanglei pak ya pun bakolauna update tobi More da Kukinupi restaurant tobi amaga haisti si hill tribe council ga khatnaba chainaba thokre selgi daman henwen bagini hairi haina kanglei pak ya pun bakolauna update tobi Lai thadokpagi wafam yaudana Israel gilan fasing thadokuna Gaza da ingta pahanjilaknabagi wafam Hamas na yakre Israel na Palestinian hatpadi leptri Kulai thadokpagi wafam yaudana Israel gilan fasing thadokuna Gaza da ingta pahanjilaknabagi wafam Hamas na yakre Israel na Palestinian hatpadi leptri haina Al Jazeera gi report amana phongdorakli report asigi matungina America gi President Donald Trump na nomaiji numit fawbagi manungda point kun yawba Gaza da ingta pahanjilaknabagi agreement Hamas na yadrabadi akan me action lokhat kani haina ki khangpi khibani agreement adu da yawkiba Hamas na Gaza gi lengak thadokadabani Israel gi fajinna thamliba lanfasing thadokadabani amadi hat kharba Israel gi lanfasing gi asi bhagjang sinagadabani haiba wafam pumna ma Hamas na yari haina phongdorakhibani adubu yanaba se da Hamas na khulai matam pumbagi oina thadoklagani haiba wafam di phongdorak palaitri hari loinana America gi President Donald Trump na Israel Prime Minister Benjamin Netanyahu da Gaza da bom thadaduna makhadana landadana basu haikri haina phongdorakli adumak pohaukiba pung kun marigi manungda Israel gi Gaza da landaduna Palestinian kullom hatkre report asigi matung ina hauji Hamas ki makuta Israel gi lanfa nifugani palom lairi report asigi matung ina hauji Hamas ki makuta Israel gi lanfa nifugani palom lairi masigi manung lanfa kullom di hingli haina thajanari yana basigi matung ina Hamas apung humphudara gani thoigi manungda Israel gi lanfa pumna mak thadokadabani loinana Israel na su jail da thamliba Palestinian lising anirom thadokpaga loinana Israel na hatkraba Gaza gi mioi singi asi bhakchang Hamas ta pithokadabani adubu Hamas na ceasefire tawbada condition sing asigi matang da yari haina phongdok raklabasu hauzik fawbagi manung da yamna mayek singba taseng wafam di chapchana phongdorok palaitri Gaza da Hamas na sasan tawramba do Palestinian sing da sinabagi wafam da di yari haina phongdorakre Israel lan mi sing Gaza hek mapung fana thadorak tribo fawba khulai thadokiroi khulai thadokpagi matang da amu hanna wari sanabagi tangai fadaba lairi haina so Hamas na phongdorakre Ningsing bayabade America gi President Donald Trump na aroi boina handak thamliba peace ki proposal asida yaraktrabadi lambi ama natraga ama sejinaduna Gaza da ingtapa hanjilakna ba honagani haina Hamas ta chawna aki khangpi kibani haina su report asina makhatari thongnaw yawdaba private jet saragani America gi aviation startup of the Aerospace na malem da laitriba thongnaw yawdaba supna gi screen khakta oiba maikai mari maktage mapan gi fazaba yengba yagadaba anoba makal gi private jet ama saduna pathoklagani hairi Aviation startup of Aerospace ki CEO Paul Towna haikibada private jet asida supnagi mioi mapan khak tongba yagani 2030 fawda puthokadariba jet amagi mamalna lupa crore chamaga humdoi rom oigani haidi lawba laingak sembu seman birakadra BJP ki MLA sing Delhi da paisinna bahore February 9 2025 ki nungthilda matamduda lairamba Manipur ki popular ministry bu resign thaholaba matungda Tha adugi taraga humdoidagi taraga nithoi suba Manipur Legislative Assembly bu suspension animation da thamlaga president rule chana halakibadagi tokhan jakraba lenga adugi lenga loi oramba singna kayara khana governor gi khuthangda yauna Delhi gi luchingba singda anawba lenga ama amuk hana sembina ba haijaduna lakraba sunga si fawbada samu maningda pena khongbaduna lairaklaba matung amuk hana anawba lenga ama seman bina ba BJP gi MLA sing Delhi da paisina ba hore nga sinungtil pung amaga mininifu manga gi flight da chief minister oramba Biren MLA Singdi T. Rovindro, S. Ranjan, S. Dingo, amasung HKB na jingba MLA Sing Delegidama Imphal Airport tagi chatki Imphal Airport tagi Delhi tamna channa balakiba and Birenda Paumi sing na hangba wahangi pa kumpira duna mahang hai MLA Sing gi khongchit asi maru oina central leader sing na unaraga state asida popular government ama lehenna ba loina na IDP sing gi yauna highway sing da chathok jasin yadabagi issue sing gi waroishin porokpaga loina na hojik Manipur da tangdulai ta da ba phibam ama lairiba sing gi waroishin athuba matamda purakna bagi damak taksin na bachatpani haiki amaram da MLA T Rovindro na hai MLA sing na central leader sing unaraga miyang apama matung ina popular government ama leihan ba haibadu oihenna badaksil lugani hiramasigi matang da BJP gi MLA sing puna chatminari central leader sing na su miyang apama taraga Manipur da tangdulai ta ba amadi chawkhatpa purakna bagi damak popular government ama athuba da leihenna bagi thabak pai khalakani khali hai
ki amaram na ngasi biren yauna BJP gi MLA khara na Delhi dama Imphal thadokna kiba asigi makha tarakpada Speaker TH Cheitup yauna atai MLA khara su nongmani ni shida Delhi da chattuna central leaders singa unana bahonagani haibagi report su phangli MLA singna Prime Minister Narendra Modi yauna nobulenga ama semnabagi matangda central leaders singa unana bahonagani hairi adubu panbe yabadi mamang thakta Manipur gi MLA singna Prime Minister unana bakayara khana honakhrabasu ayaba priyakta badagi ngasi phawba unaba fanglaktribani mamang thagi taraga humdoida Prime Minister Narendra Modi na pungkharagi khongchat oirabasu Manipur da laklambada BJP gi yauna Manipur gi MLA amata unaduna wari sanaramkhidabani Khulakhiba bom pokhaibada mari sokre supnagi class 4 khakda tamliba mahiroi amana sana potni khanduna lambidagi khunduna purakhiba bom ama pokhairakpadagi mahiroi mari sokre hari thaudo ase Pakistan gi Khyber Pakhtunkhwa da thokhibani mahiroi aduna lambida taramba motor bom adu khunduna bag ta haptuna puraklaga ma ki mamanaba singda school da yenghalingai da leimai da tabadagi bom adu pokhairakhibani hana su report asina makha thari Trump ki photo yawa sanek chatnaragani America da mathang chai 2026 tagi President Donald Trump ki photo yawa dollar amagi sanek chatnaba hauragani hairi Reuters ki report asigi matuina mathang chai 2026 ta America gi chahi Chani ke yankai subagi thoramda Donald Trump ki photo yawa Senek asi chatnagani America gi Treasury gi maikai degi phongdorakhibada Trump ki photo yawa Senek asi leiba asi ki thongna utpani haidi Hamas militant na Israel gi hostage sing thadongna bathorang tawkre US President Donald Trump na Gaza gi lana si loishinnabagi ahanba khwaidagi chawal yanaba sing thamduna Gaza peace plan gi araiba matam thakraba matungda Hamas militant na fajinduna Thamliba Israel lanfa sing thadongna bathorang tawkre President Trump ki Gaza peace plan gi thorang manung channa Hamas na Israel lanfa sing busina natraga hingna thadoklagani haina lauthokkibani US President Donald Trump na Gaza gi ungkhatnaba asi boloshinabagi pandamda changsilakliba framework asigi manung channa Hamas group sing na wafam khara yakibaga loinana atopa khara di makata na yanabagi fibam laklaba matungda khanagani hairi terror group ama oiriba Hamas na phongdorakpa warol amada Gaza gi lana si loishinnabagi matangda Israel amasung Hamas gi yasinaba asi Mediator singi kuthangda yasinaba khudakta gi haugadabani haina thamlakpaga loinana karigumba mediator gi kuthangda yasinabagi thorang khudakta paikalabadi kumjat 2023 gi October da Hamas na Israel da landa chathaduna fakiba Israel gi hostage sing thadokadabani haidi Hamas na naknaba mari thamnariba Palestinian Islamic Jihad nasu US peace proposal da Hamas na pikiba pau khumbu sagatki Hamas na Israel gi hostage sing thadoknabagi ayaba thamkraba matungda Israel na Gaza da bongi landa chathaba khudakta lepnaba khangankre Hamas na President Trump ki Gaza peace plan gi pakhum pirakpada malemgi leibak kaya gi luchingba singna makoi gi oiba wafam sing phongdorakre Gaza amasung Israel lan asi loishinaba hotnabada maru eba mediator gi thorang loriba Qatar na Hamas na phongdorakliba wafam sing butaramna okpaga loinana President Trump ki peace plan asina Gaza da ingtapa puraklagani haiki Gaza da ingtapa thambada achoba thodang loriba Egypt na so Hamas ki khongthang asi achumba firef amani haina phongdokhi mi tatana sirakpa Rims Hospital gi wathok leiringai da khusi leikhidabagi wathok su chawthorakadauri Rims ki manung da leiramba amot pasing puthoklubagi eha ki icha hatkibani anan Haukiba September thada mi mathang sirakpadagi Rims Hospital da thokiba wathok loidringai kwa kaithal Moirangpura leikaidagi hospital asida leikhidrabi khusi sanjemamgi wathok amuk chawthorakadauri PMJAY gi Kartagi hospital asina chatharamba scandal gi matang da complaint tharubadagi ma ki machanupi hatkibani haina leikhidrabi gi mapa sanjembam anan na phongdorakli hiramasiga mari leinana Major khulda leiba Manipur Press Club ta pangthokpa pawgi mifamda wangangladuna anana hai ma ki machanupi yaima khusi sanjenbam Little Flower School da class 8 khaktamaktam libi angangni mak asi masagi anaba ama leirakpadagi choliba chahi asigi me kungamanga da Rims Hospital da pukhatkhibani matam aduda immune thrombus Ethopenia ITP oirambiyai haiduna Dr. Danras ki makhada May 27 ta hospital da admit tawraba matung June amadagi maki oiba PMJAY scheme gi makhada health card saduna numit adudagi chatnaba hauki maki machanupi gi ana layang chatharingai choirakta PMJAY scheme asigi makhada leriba card ki hidak leibagi senfam natana chada tara hena kakpagi mobile da message lakhibagi matangda Mahakna July manga da hospital asigi medical superintendent da complaint ama tawki complaint adugi inquiry chathaba loiraba matung inquiry report fangdringai da mahaki machanupi leikhidabani mahakna hai ITP gi chingnabani haiduna layeng chatharibi mahaki machanupi gi anaba adu makhata na treatment tawbada cancer gi ahanba stage oire haiduna cancer gi treatment chathaki matam aduda hana yenglamba Dr. Danras tagi hematology Dr. Linda M da transfer tawraba matung PMJAY card ki matangda MS chathakiba complaint adugi
एनक्वायरी कमिटी सेमदुना एनक्वायरी चथब हौकी एनक्वायरी अदुदा कार्डगी हेना कक्खिबा चादा तरागी मतंगदा चयेतनबा लाकपदगी कार्ड असिना पीबा बेनिफिट अमता लौदना हिदाक लांगथक्सिंग लनाई ओइना लेरगा लायेंग भौरखिबनी मतम अदुदा महाकी मचानुपीदा कापलंबा एम्फोटेरिसिन बी कौबा नोंमदा लुपा लिसिंग यांखैरोम पीबा हिदाक असी सिप्रोफॉक्सिन कौबा सुपनगी लुपा कुनगनिथोय पीबा हिदाक अमदा सिंदोक्तुना कापलबा मतुंग नुमित हुमनीदा माकी मचानुपी असी लैखिदबनी माकी मचा लैखिदबा अदु फावबा एनक्वायरी की रिपोर्ट फंखिदे माक लैखिदबा मतुंग नुमित कुनगमंगानी की मतुंगदा एनक्वायरी रिपोर्ट लाखि अदुगा रिपोर्ट अदुदा हॉस्पिटल की माइकैदगी PMJAY कार्ड की चादा तरादी हॉस्पिटल ना इंसेंटिव ओइना कई हाइबा वाफम यावरखिबनी हाइखि मांगना हाइ मियामगिदमक्ता पिरकपा सेनफमदगी मियामदा खंगहंदना सेल कक्लिबसिगी मतंगदा स्टेट हेल्थ एजेंसी नेशनल मेडिकल कमीशन NMC ना चिंगबा मरी लेनबसिंगदा चे थादुना मथंग मथंग लाकपदा ngarang lakpa RTI की पाउखुमदा स्कीम असिगी मखादा सिजिनरिबा कार्ड सिंगी हिदाक पीबदा फार्मेसी सिंगना चादा तरागी डिस्काउंट अमसु पी हाइना लाकले मसिना ताकपदि स्कीम असिगी मखादा लाइरबा मियामगी कानानाबा लेंगांगना पिथरकलिबा सेनफम सिंगी चादा कुन रिम्स हॉस्पिटल ना मियाम खंगंदना हुराले हाइबा मयेक सिंगना ताकपनी मसिमक लोगी वांगमदा ओइबना माकी लेरिबा एनक्वायरी पुंबा अमसुंग रिम्स हॉस्पिटल दा चथरिबा स्कीम अमसुंग डॉक्टर लिंदा एम गी मथक्ता मखा ताबा एनक्वायरी चथदुना मरालेबा डॉक्टर डिसमिस तौबियु हाइदुना इंडिया की प्राइम मिनिस्टर याउना मणिपुर की गवर्नर दा अइबा चेरोसु पिसिनखिबा लेख्रे हाइना मांगना मखा ताखि।